अहानबदा मरुइबा पाव जम्मू काश्मीर दगी टेररिज्म मुथात्रि फाउबा पाकिस्तान गा वडी सानररोय हाइना अमित शाह ना फोंदोखरे। कुकी मिलिटेंट चमापन रोक मणिपुर दा चंगलखिबगी मतंगदा आर्मी ने सिक्योरिटी एडवाइजर दा इन्फॉर्मेशन पिरकनबा खंगलखरे। स्टेट की इरांग असी यूपी नत्रगा बिहार दा थोकलमलबदी सेंटर न तुमिना खक लैथोकलमलो एमपी बिमोल। तंपाक्तसु कुकी मिलिटेंट सिंगना मनिंग तमना मैतै खुलसिंगदा अटैक चथबगा हौरकले नौमैदोंगदगी खुलसिंगदा अटैक चथरखरे। अमदी बैंक ऑफ बड़ौदा कांसीपुर ब्रांच ता सना हुरान खिबा थौदोका मरी लेनेना SIT सेंक्रे ब्रांच मैनेजर यावना मियोय मरी फारे। ममी टीवी न्यूज अपडेट मियंग ताबिरम लिबा ख्वाई खुदिंग मपु समिना न तरामना ओकचरे पाउ मियंग तामिनारसी। नेशनल सिक्योरिटी फोंग सिंगनरिबा टेररिस्ट सिंग जम्मू काश्मीर दगी मरु फोंग मुथत्रिबा फाउबा पाकिस्तान गा ओडिशा ना खिरोय हाइना यूनियन होम मिनिस्टर अमित शाह ना फोंदोखरे। चटलिबा थासी की 15 दा जम्मू एंड काश्मीर गे अनि सुबा फेस ओइना पांगथोकदौरिबा असेंबली इलेक्शन असिगा मरी लेनेना जम्मू एंड काश्मीर गे नवसेरिया दा पांगथोकपा इलेक्शन रैली सरुक यारदुना अमित शाह ना हाई पाकिस्तान भारत दा टेररिज्म सगोलक्लिबा फाउबा पाकिस्तान गा अफबा मरी लेबा ओइथोकते। बीजेपी सरकार ना जम्मू अमसुंग काश्मीर दा टेररिस्ट अमता लेमना थारोय टेररिस्ट खुदिमक जेल दा थमजिनबा अमदी टेररिज्म मरु फंगना मुथतपना मोदी सरकार गे मपुंग फाबा पांदम अमनी हाय। मार्कना मखा तारदुना हाय नेशनल कॉन्फ्रेंस पीपल्स डेमोक्रेटिक पार्टी अमदी कांग्रेस पार्टी सिंगना जम्मू काश्मीर दा टेररिज्म तक लक्सिनबा ngamde हाइना मराल सिदुना लाकले। अमरोमदा नेशनल कॉन्फ्रेंस के लुचिंगबा फारूक अब्दुल्ला ना जम्मू अमसुंग काश्मीर दा आर्टिकल 4humfutara अमुका हन्ना चटनाहनगनी हाइकिबा वफम ओइथोक्लोय। जम्मू काश्मीर दा शेख अब्दुल्ला की फ्लैग चटनबा यारोय भारत की मचु अहुम की फिराल निंखा तमना पाहनगदबनी हाइकी। जम्मू काश्मीर दा टेररिज्म ना मरम ओइरगा चाही 30 सुपना मियामना अवाबा हक्थेंगनरिङै मतमदा फारूक अब्दुल्ला ना लंदन दा नुंगाइना मतम लेंदुना लैथोखिबनी हाइना मराल सिखे। पनबा याय जम्मू अमसुंग काश्मीर दा हौखिबा सेप्टेम्बर की तांग 19 दा वोट की अहानबा फेस लोइसिनख्रबा मतुंगदा सेप्टेम्बर की तांग 15 अमदी अक्टोबर की तांग 5 दा अनीसुबा अमदी अहुमसुबा फेस मथंग मनाव नाइना पांगथोकनबा सेम साबा लोइख्रबनी। म्यांमार रोमदगी खुटलाई मतिक चाना पाइबा कुकी मिलिटेंट चमापन रोम मणिपुर दा चंगसिलखरे अमदी सेप्टेम्बर 19 दा कुकी मिलिटेंट सिंगना अचौबा अटैक सिंग चथनबा प्लान तौरे हाइना संदोरक्लिबा पाव असिगा मरी लेनना आर्मी ने स्टेट असिगे सिक्योरिटी एडवाइजर कुलदीप सिंह दा मरिक सुंबा रिपोर्ट अमा पिरकनबा खंगलक्ले हाइरी। इंडियन आर्मी की स्पेयर कोर्प्स एक्स दा पोस्ट तौरदुना हाई मसिंग यामलबा कुकी मिलिटेंट सिंग मणिपुर दा संगसिनदुना अटैक चथनबगी इन्फॉर्मेशन असी यामना सीरियस ओइबा सिक्योरिटी सिंग इन्वॉल्व तौदबा याद्रबा मैटर अमा ओइबना सिक्योरिटी एडवाइजर ना मतम चाना इन्फॉर्मेशन सिंग सिक्योरिटी एजेंसी सिंग दा शेयर तौदुना सिक्योरिटी सिंग की तौफम थोकपा मिजर अमदे एक्शन सिंग मांगजौनना लौखटपा हौबा फगनी हाइरे। डिफेंस की सोर्स अमना हाइरिबा इन्फॉर्मेशन असे स्टेट असिगी मरी लेनबा सिक्योरिटी एडवाइजर नत्रगा एजेंसी सिंगना शेयर तौरकपा लेत्रे। हिरम असिगी मतंगदा चीफ मिनिस्टर सेक्रेटरीट की DGP मणिपुर अमसोंग सिक्योरिटी एडवाइजर दा ममांगी चयल दा इन्फॉर्मेशन पिरखिबा लेटर अदुगी लीक ओइखिबा पाउ लेख्रे। अदुगा सिक्योरिटी एडवाइजर कुलदीप सिंह ना हौखिबा थांगजा नुमित्ता जंगल वेलफेयर निंगथीना ट्रेन तौरबा ड्रोन यावना अफबा ngakpigani drone yauna afaba makhalgi khutlai matik chana paiba kuki militant chamapan rom Myanmar rom dagi Manipur da changlakre haibagi information sing intelligence report gi khangba ngamle haina pawmi sing da phongdokhiba laikre hariba intelligence sing gi report ase taraina lobu yaroi hairi
Manipur mamang chahigi May 3 haurakliba ethnics violence laksinabagi state amasung central government na Assam Rifles, Manipur Police amasung Central Armed Police Force CAPF ki apunba security personnel listing humpurom deploy tawduna thamli aduga Assam Rifles ase Manipur state asiga Indian Army gi operational control gi makata na thamlibagi maram asina asigumba internal security da threat chatharakpa yaba pau asi matam sana mari lainaba security agency singda pau piduna thuna react tawhobana Manipur state ta thokhaningdaba thodok singdagi mangjauna na ngakthoknaba hotnabana sungani haina post asina comment tawri Manipur da thokliba irang asi karigumba Uttar Pradesh natraga Bihar da thoklamba taraga di center na karisu tawdana lairiba asi yauram loi haina Manipur gi inner parliamentary constituency gi MP Angongsa Bimol na hongdokre wapam asi ngarang PTI video gi interview amada Bimol na center government ki thawong asibu yaningdaba utuna phongdokhibani makna makha taraduna haikibada Manipur da thokliba irang asida center na tawriba thawong sing asidi awang nongpokpu Afghanistan gum oithoknaba sinbani center gi thawong asibu Banana Republic haiba wafam fawba sijinnaduna center na Manipur gi irang asida tawriba mawong asi yamna tawfam thoktaba apikpa wakhalon chenba chapsaba political gi oiba decision leizadabani haina phongdokhe Manipur da hauzik lan milising humpu hena lairokliba asida thokliba irang asi matam asuk sangna makha samtharaga lairiba ase center na thokhandaba yai haike mahak na hai karigumba Manipur da thokliba irang ase Uttar Pradesh Bihar Rajasthan natraga Madhya Pradesh ta thoklamba taraga de masi adumak sontharaga lehelamgadra mi ayambana yaroi haiduna soidana phongdoknarakani haina Bimol akoijamna makha takhe haukiba sahi lising ani kulhumdoigi me thadagi thoklakliba kangluk irang ase hauzik phawbada furup animaki mi punna chaniga kun hena sihre masida security personnel singsu yauri state asida lairiba BJP MLA singi marakta dongan tonba kholau ani thoktuna separate administration gi issue lairiba asida center ne state government ka kupna khanafam thokpani Prime Minister nasu mahaki party ki MLA sing amade Minister singbu kauraga asigumba kangluk ki irang asi lepak asida thokhanba yaroi haina phongdokpada kari akaiba leibage haina Bimol akoijamna hangke Kuki militant sing na maning tamna sing da operate tawduna maitai taba khul sing da tawramba attack sing asige mathakta khulai matik chana paiba kuki militant sing na tampakta fogna kumtharaklaga maitai khul sing da attack chathaba haurakle ngarang numidang pung 9 taba matamda Kakching district ke manung chana leiba hianglam amasung Waikhong police jurisdiction ge manung chana leiriba wawagai lamkhai dagi sugunuda balambi paringe langmaidong mamang lekai tespor amade laimanai meitai khul singda kuki militant singna sangsil laktuna attack chathabada khulngakpa singa khuthokna khre hairi kuki militant singna yamna thajadaba mawongda ngarang numidang pung 9 rom tabadagi hauraduna langmaidong local khallaga leiba langmaidong mamang ching hainasu khangnaba laimatol singsang parengi chingkhong lomdage afaba makhal gi khulai paiba kuki militant singna hariba maitai khul ahum asida nomai kapsi laktuna attack chathaba haurakibani haire kuki militant sing aduna Chandal district amasung tampak ki langmaidong khul khalliba laimatol singsang asidage afaba makhal gi nomai sijinnaduna atat akam laitana pungkai amarom attack chatharakibaga loinana drone sing paikhe kuki militant singi attack tawrakrabat matung ikan kanadana manak nakpada lairiba maitai khul ngakpa singna kuki militant singi maikaida handuna nomai kapkhe nakal animakta numidang pung 8 tawa fawba nomai kapnakhe kuki militant singna chatharakliba attack amadi nakal animakta nomai kapna bagi thodok aduda khunja sing amadi khul ngakpa singi maikaidagi asok apan yaukhide hairi nakal amoromda state amasung central force yauna sing amasung tampak ki vulnerable area singda lepa laitana area domination amade search operation sathabagi pausing print amadi electronic media singda police amadi atai security force singna lepa laitana pause singda thadораktuna phongli adubu kuki militant singna maning tamna operate tawduna maitai
ꯈꯨꯜꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯑꯁꯤꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯝ ꯆꯥꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯐꯥꯕ ꯄꯨꯟꯕ ꯇꯧꯕꯒꯤ ꯄꯥꯎ ꯐꯪꯗꯕ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯇꯝꯄꯥꯛꯇ ꯀꯨꯝꯊꯔꯛꯇꯨꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯛꯂꯕ ꯐꯥꯎꯕ ꯃꯤꯁꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛꯅꯕ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯇꯝ ꯆꯥꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯍꯥꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯦꯇꯦꯛꯁꯤꯡꯗ ꯑꯋꯥꯕ ꯅꯪꯂꯕ ꯃꯩꯇꯩ ꯈꯨꯜꯖꯥꯁꯤꯡꯅ ꯍꯪꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯍꯪꯅꯤ꯫ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯂꯥꯡꯃꯩꯗꯣꯡꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁꯇ ꯂꯩꯕ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯨꯄꯥ ꯀꯣꯇꯤ 4 ꯔꯣꯝ ꯑꯣꯏꯒꯗꯕ ꯁꯅꯥ ꯍꯨꯔꯥꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯁꯦꯝꯗꯨꯅ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯕ꯭ꯔꯥꯟꯆ ꯃꯦꯅꯦꯖꯔ ꯌꯥꯎꯅ ꯁ꯭ꯇꯥꯐ 4 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥ MU ꯕ꯭ꯔꯥꯟꯆꯀꯤ ꯁꯦꯅꯤꯌꯔ ꯃꯦꯅꯦꯖꯔ ꯑꯃꯗꯤ ꯀꯝꯄꯣꯅꯦꯟꯠ ꯀꯛꯆꯤꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯒꯪꯒꯥ ꯅꯤꯉꯣꯝꯕꯝ ꯃꯄꯨꯔꯣꯏꯕ ꯅꯣꯡꯃꯥꯏꯊꯦꯝ ꯖꯣꯟꯁꯟ, ꯕꯦꯡꯛ ꯑꯁꯤꯒꯤ ꯁ꯭ꯇꯥꯐ ꯎꯈ꯭ꯔꯨꯜ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯈꯥꯏꯗꯦꯝ ꯖꯥꯏꯀꯤꯁꯟ ꯆꯍꯤ 39, ꯑꯄꯣꯛꯄ ꯀꯨꯜꯂꯥ, ꯊꯣꯡꯖꯨ ꯄꯥꯔꯠ 2ꯗꯒꯤ ꯒꯦꯔꯥ ꯃꯣꯏꯔꯥꯡꯊꯦꯝ ꯆꯍꯤ 12, ꯑꯄꯣꯛꯄ ꯗꯣꯃꯦꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯅꯤꯉꯣꯝꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯀꯣꯏꯖꯝ ꯔꯤꯅꯥ ꯆꯍꯤ 10, ꯑꯄꯣꯛꯄ AK ꯄ꯭ꯔꯦꯝꯖꯤꯠꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 12 ꯑꯃꯁꯨꯡ 12ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:41 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯕꯦꯡꯛ ꯑꯁꯤꯒꯤ ꯕ꯭ꯔꯥꯟꯆ ꯃꯦꯅꯦꯖꯔ ꯒꯪꯒꯥ ꯅꯤꯉꯣꯝꯕꯝꯅ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ ꯁꯤꯡꯖꯃꯩ PS ꯇ ꯊꯥ ꯑꯁꯤꯒꯤ 18ꯒꯤ ꯅꯨꯡꯊꯤꯜꯗ ꯇꯧꯔꯛꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯕꯦꯡꯛ ꯑꯁꯤꯒꯤ ꯀꯦꯁꯤꯌꯔꯅ ꯕꯦꯡꯛ ꯑꯁꯤ ꯃꯍꯧꯁꯥꯒꯨꯝ ꯊꯕꯛ ꯇꯧꯅꯕ ꯍꯥꯡꯗꯣꯛꯂꯨꯕꯗ ꯕ꯭ꯔꯥꯟꯆ ꯑꯁꯤꯒꯤ ꯁ꯭ꯇꯔꯣꯡ ꯔꯨꯝ ꯀꯦꯁ ꯕꯣꯜꯠꯀꯤ ꯂꯣꯛ ꯑꯗꯨ ꯊꯨꯒꯥꯏꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯥꯐꯁꯤꯡꯅ ꯆꯤꯡꯅꯕꯗꯒꯤ ꯕꯣꯜꯠ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ ꯁꯅꯥ ꯌꯥꯎꯕ ꯄꯦꯀꯦꯠ ꯈꯔ ꯂꯩꯔꯝꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯈꯨꯗꯛꯇ ꯕꯦꯡꯛ ꯑꯁꯤꯒꯤ ꯕ꯭ꯔꯥꯟꯆ ꯃꯦꯅꯦꯖꯔꯒꯤ ꯆꯦꯝꯕꯔꯗ ꯂꯩꯔꯤꯕ CCTV ꯃꯣꯅꯤꯇꯔ ꯆꯦꯛ ꯇꯧꯕꯗ ꯊꯥ ꯑꯁꯤꯒꯤ 11 ꯑꯃꯁꯨꯡ 12 ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:41 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ 2 ꯕ꯭ꯔꯥꯟꯆ ꯃꯦꯅꯦꯖꯔꯒꯤ ꯆꯦꯝꯕꯔꯗ ꯂꯩꯕ ꯎꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ CCTV ꯀꯦꯃꯦꯔꯥ ꯄꯨꯝꯕ ꯃꯨꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯤꯡꯖꯃꯩ PS ꯅ ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯌ ꯁꯪꯍꯤꯇꯥ BNS ꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯒꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ MU ꯀꯦꯝꯄꯁꯇ ꯂꯩꯕ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥꯗ ꯆꯠꯇꯨꯅ ꯁ꯭ꯄꯣꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 7ꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯀ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛꯠ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ BNSS ꯀꯤ ꯁꯦꯛꯁꯟ 162ꯒꯤ ꯃꯈꯥꯗ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯗꯨꯅ ꯏꯔꯥꯡ ꯅꯦꯝꯊꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯅꯛꯅ ꯂꯩꯔꯤꯕ ꯂꯧꯐꯝ ꯀꯌꯥꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯄꯥꯅꯕ ꯌꯥꯈꯤꯗ꯭ꯔꯕ ꯔꯦꯗ ꯖꯣꯟ ꯑꯣꯏꯔꯤꯕ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯧꯃꯤ ꯀꯌꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯐꯪꯍꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 30 ꯐꯥꯎꯕꯗ ꯐꯪꯍꯟꯕꯤꯅꯕ ꯂꯩꯉꯥꯛꯇ ꯗꯥꯕꯤ ꯇꯧꯔꯛꯂꯤ꯫ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯐꯥꯔꯃꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯂꯧꯃꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯉꯁꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯋꯥꯡꯉꯨ ꯅꯥꯎꯗꯈꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯂꯧꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯗ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯁꯪꯒꯣꯝ ꯁꯨꯝꯕꯤ ꯂꯧꯀꯣꯜꯗ ꯂꯧ ꯎꯕ ꯆꯪꯕ ꯌꯥꯈꯤꯗ꯭ꯔꯦ, ꯆꯍꯤ ꯑꯁꯤꯗꯁꯨ ꯑꯃꯨꯛꯀ ꯂꯧ ꯎꯕ ꯐꯪꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯇꯁꯦꯡꯅ ꯑꯋꯥꯕ ꯇꯥꯔꯕ ꯂꯧꯃꯤꯁꯤꯡꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯄꯤꯕꯤꯗ꯭ꯔꯤ, ꯑꯊꯨꯕ ꯃꯇꯝꯗ ꯄꯩꯁꯥ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔ ꯋꯤꯡꯁ ꯕꯤꯁꯅꯨꯄꯨꯔ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯐꯪꯗꯃꯤ ꯇꯨꯃꯤꯟꯅ ꯂꯩꯔꯦꯕ ꯐꯪꯉꯛꯀꯅꯤ ꯉꯁꯤꯐꯥꯎ ꯐꯪꯗ꯭ꯔꯦꯕ ꯀꯨꯏꯔꯦ ꯆꯍꯤ 2 ꯍꯥꯏꯔꯛꯀꯗ꯭ꯔꯦ ꯁꯤ ꯂꯧ ꯎꯔꯨꯗꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤꯐꯥꯎꯗ ꯋꯥꯜꯂꯒ ꯆꯥꯕ ꯑꯩꯈꯣꯏꯗꯤ ꯉꯁꯤꯐꯥꯎꯗ ꯆꯦꯡꯁꯨ ꯋꯥꯜꯂꯤ ꯂꯧꯃꯤꯒꯤ ꯄꯩꯁꯥ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯕ ꯌꯥꯗꯕ ꯂꯧꯃꯤꯁꯤꯡꯒꯤ ꯄꯩꯁꯥ
second phase ki akhoi lau lana maram oiraga lau uba yadriba palhaudriba asengba lawmi singi pata masagi direct thajariba siguba asengba pata singsida paisa se tang kunthra mathoi phawgi manungsida hapira o mari lainaba singna karigumba sida hapirakta bataragadi lawmi luk maira paibi akhoi nasu khungang da laijariba red zone da lairiba akhoi awa base khang mangamdabdigi hena akanba khongjang changchilakani haibase akhoi na September 18 Thambal Sanglenda Pangthokpa Thoram Amada Lamdam Asigi Chief Minister N Birena Thobal Wangjing Amadi Hairok Haina Michog Mikai Naiba Wangang Kiba Ado Manipuri Miyamgi Oina Khwaidigi Laibak Thibani Chief Minister gi wafam adu athuba matamda withdraw tawgadabani haina Hairok Apunba Club Amadi Hairok Apunba Maira Paibina Sillaga Hairok Part 2 Umang Laikolgi Mipum Sangda Pangthokpa Hairok Miyamgi Oiba Mifam Amada Warep Lawkhre Ngarangi mifam aduda saruk yakiba Hairoki tongan mafam singdagi lakpa myoy singna wa ngangnabada Chief Minister N Birena handak phongdokkiba wafam adubo kamthengna yaningdeba phongdoknarakhi Chief CM Birena maibam zek amadi nongleigumbagi thakta haitharaklaga michang mikhai naiba wafam ngangba ase Hairoki miyam pupnamakna condemn tawe Manipur gi puarida khwaidagi matik chadaba lengak pa haitaba CMD N Birena oire haiba wafam su thamnakhe Same ama oina lengak pa haijadraga Thobal Wangjing Hairok ta irang asi taisinaroga leire Thobal Wangjing amadi Hairok haina tonganba mieng yenglaga wafam kaya phongdokhiba Same Birena athuba matamda miyamda lale haina masagi maralodu sanglorakadabani namdam asigi miyambo amata oina yengba ngamdaba Same ama oina amata oina yengba ngamba Same ama oibiyo haiba wafam nasingba wafam kaya su thamnakhe tungda ngasigi mifam aduda warep ahum lauki warep sing adude miyamna yaba leipaki Chief Minister ni haina leiriba amana leipak kaiba yaba mawongda Thobal Wangjing amadi Hairok haina leibak miyamda lana uhannaba wafam kaya phongdokhibagi mayokta miyamna pendabagi kholaw kaya lawrabasu hauzik phawa karimata haidana tumina leiba amade asi yauna lurba Manipur gi tanpham asida aikhoi masel gi marakta khaibung tanaba hotnarakpa ase Hairok miyamna yaba ngamloi maram aduna athuba matamda Manipur gi Chief Minister na haiki wafam adu withdraw tawgadabani ani suba warepta Manipur da tha 19 surba furup anigi lan asigi Manipur lengak amadi India lengak na athuba matamda loisenbiyo ahum subada hauzik mayum makai mai thadok pibadagi nanjenaduna leriba miyam sing athuba matamda mayum da hanjilhanbiyo haiba wafam sing aseni Mahu senba lin ama train gi handle le yetuna lairambadagi passenger sing mi painaba pokre yamna kiningai oiba thodok amada Jabalpur dagi Mumbai chenba train Garib Rath Express manungda yamna mahu kanba lin ama train asigi handle le sinduna lairamba thengnarakpadagi passenger mayam mi paiba poknakhre hairi thodok asi miyoi kharana video namlagba matung baren oirakpadagi khangba ngamlakhibani tungda passenger singna complain tawbadagi authority na hairiba lin adu train adu dagi aso engam yaudana lawthokhi hairi Salai apunba nupi lamjing lup sanulan ge General Secretary Akoijam Santina press ta thadorpa cherol amagi matung inna Manipurna India gi yamna maru oiba role kya lauri haibasi India lengak na hek kauthokpagum tawibagi mawong ase haukiba matam khara asida hangatna yengbada so khangba ngame Eastern Frontier State singi manungda Manipur na ngaklausu oiribani adubo India lengak na British colonies amagum frontier da leiriba Manipur gi belu khangdabagi wakhalon leiriba ase athuboda hongdokpa yamna mok maru oire loinana proxy war tawba khudak telefon gadabani haina su phongdorakle amaromda aikoi hauzik sungsinnaba yeknaba masak khangminnaba amaga tinna totnaduna mateng launaduna hingminnaduna Manipur ima masaigonda hingminnasi haina su phongdorakle aduga naga isa sing amade khulngakpa maitai pangal sing buso sanulan gi maikai dagi nungaiba phongdorakle Iten samlan gi head office da pagi thongi singaluna ba yamna pagi singlemba mifam pangphokjabani mifam asi pagi oiriba lamdam asigi tangdul kadaba asi matang da pagi phonjaba press mini Bharat Sarkarna
हंजिन फागी मानबा थबक थोरम कया लमदम मसी मियोय सिंगदा मियामदा उलिबा मखै मखोयदा नोमा नोमगी सिंगनबा ललकनी हाइबसे काउदो फै हाइबसे सनुलांगी पुनिगी वरोलनी नुपी ओइबीगी इकाई खुमनबा मांगहन्नबा होटनारंबा चाही नौरिबी नुपी मचा अमा योंग मयामना कनग्रे हाइरी थौदोक असी हौखिबा थांजा नुमित्ता उत्तर प्रदेश के बगपत्ता सही तरुक खक्ता ngairibi nupi macha amabo yungi mi leitaba tanja lauduna sakhangdaba nupa aduna changlak nupi oibigi ikai khumnabu wanghannabu hotnaringai tanja aduda mafam aduda yong khara sangsilaktuna nupa aduda sarak tawduna kihanbadagi nupa adu mafam adu thadoktuna senkhibani hairi thodok adugi matangda nupi masa adugi imung manungna police ta complaint ama thangalaktuna post Pokso Eki Makada case ama register tawkre adumakpo hairiba nupa adu masak maming khangba ngamdabana police ki maikaidagi fabo ngamdri hairi imung manungi miyoi singna phongdorakpadagi matung inna pikliba macha nupi adu yongsing adu laklamdrabade phatraba nupa adu na nupi oibigi ikai khumnaba manghallaba matung hatok pirambasu yai hairi thodok asigi matangda CCTV footage ta nupa aduna nupi macha adubu puduna chatpagi footage ti ubo phangle makha tana investigation taunabagi damak local police na thijinba hokre haina pawasina makha tarakle Haukiba Independence Day numitta Assam da IED bomb pokhai hannaba hotnabada chenaba miyoi taramanga Assam police na amadi NIA na fare farba miyoi sing adugi manungda nupi ahum yaure makhoigi manungda taruk te Dribugar amade Lakhipo district tagini Jorat amasung Guwahati dagina makhoi mari ni haire Chahi asigi khwaidagi saba anirak suban numit oina ngarang None district ta sabagi sang Celsius degree nipu nitoi dasmik taraga mapan oikhi Environment and Climate Change Directorate na thadorakpa weather report ki matung inna ngarang Churasanpur da sabagi sang Celsius degree kuntraga taruk dasmik ama amasung Impal East na Celsius degree kuntraga manga dasmik maripu nitoi yauna sake Impal West Kaksing Kangpokpi amasung Sanapati dana Celsius degree kuntra marigi mathakta sake Bisnupur district tasu Celsius degree kuntraga humdoi dasmik kuntraga nithoi amasung Tamenglong district dana Celsius degree kuntra nithoi dasmik nifu mathoi yauna sake Assamgi Alipur Kasarda Assam Manipuri Muslim Youth Front AMMYF na diploma course tamagi center ama haudokhibaga loinana center asida maitai mayeki diploma course tamnabagi demak center amaso hangdokre diploma course sing asige center sing hangdokpagi thoramda thorammapu oina Tamizur Rahman chief advisor KYC athoiba mitunglen oina Seram Heramjit president Milan thorammapu oina Jamir Ahmad president AMMYF Thangjam Brozen President MYFA Burhan Uddin, Advisor KYC, Bibi Raya Begum, Founder and Headmaster Ideal Public School, Suraya Begum, Assam Manipuri Muslim Maira Paibi Sangsta, M. Sabir Uddin Khan, Center Incharge Joint Secretary Mai Payau Namapung Faraba Maitai Pangalge, Laktage Akhan Ahanba Oina Diploma Center Hangdoktuna Malem Irisa Singda, Maitai Mayeki Oiba Kanaba Asida Khongda Minerasi Haibagi Wakalon Tamnaki. Aroibada Maroiba Pau Jammu Kashmir dagi terrorism mutha trifauba Pakistan ga Odisha naroi haina Amit Shah na phongdokre Kuki militants sama panro Manipur da sanglakkhibadagi matangda army security advisor da information piraknaba khangalakre State ki irang asi UP natraga Bihar da thoklam labade center na tumina khak lai thoklam loi MPB mall Tampaktasu Kuki militants singna maning tamna maitai khulsingda attack chothaba haurakle langmaidongi khulsingda attack chotharakre
amade Bank of Baroda Kansipur branch ta sana huran kiba thodoka mari leina SIT Sengkre branch manager yauna miyoi mari fare Haziki oina Mami TV ne sandok saba Manipuri news update matang asida losinjare makha taba Mami TV news update singidamak Mami TV bu meeng ta duna lebiyo